Malengoin akiba foundation dong leba COVID-19 Bharat ki ona so haukiba March ki tarik kun ngamari dagi total lockdown to ko isna maram marakanda ekoi warang kendra da lebiriba koi mapalamda marona gwati da legli su tamda leba sate sate sing ana leng chatkiba aduga tonga tonga mafam singda thabak tawriba Moirang kendra gi praja sing gi damukta awaw si yang jaraga Moirang kendra project planna Sri Thongam Santi Singh social worker founder Moirang kendra project plan ki mi amakada ekoina lakadba me gi tai taraga nithoi leba pon mina sida ekoi Manipur Bhavan Guwahati dagi ekoina gari khara throng tawjaraga ekoi lamphang na laiba Manipur da marona Moirang kendra lakpining bai chili nausing damata gari ma throng tawjari maram aduna ekoi gi lakadba me gi tai tara nithoi sida ayuki pung tara phawang mongda Manipur Bhavan da lakpiraga ekoi gi Moirang da youraknaba gi sinjariba Moirang kendra project na sinjariba gari sida tongbiraga Moirang yauba yauba gi tanja dobi haina Moirang kendra project plan amadi Sri Thongam Santi Singh social worker gi maikai dege praja miyamda nonglu ningsingjari aduga karigum akupa maron khangmining malairagadi Moirang kendra project plan gi helpline number 8837 430 113 aduga atopa number kharana 7005 099 377 9856 765214 7005 450 986 811 986687 0 asida snatana Moirang kendra project plan ki maruba akoigi volunteer sing dagi contact tobiraga asi kodong chaba si login no ta helpline number sida contact tobiyu hana su Moirang kendra project plan ki mai kai de mi amda apel si tawjari